Churachandpurdagi tupul phauraga Kangpokpi yauna challiba lambi asi Thadou miyamgi oina sep oidre haidi. Haukiba May 16 da Kangpokpi district ki manung chanba Scotland amasung Kojim anigi marakta khulai paiba singna Thadou church leader ahum hat kiba Thadou adugi matung oirakliba phibam singa sining thina review amasung assess tawraba matung da Churachandpurdagi tupul phauraga Kangpokpi yauna challiba lambi asi tongan ba maram kiyana Thadou miyamgi oina sep oidre. Maramaduna Thadou community ki miyamna khudakta hairib lambi asi chattanaba khanghalli haina Thadou NP Manipur na thadorokpa zerol amana haire. Zerol sina makha tana hairibana mamang sahi 2025 ki August tarukta Manipur ki tongan ba civil society organization sing amasung Thadou NP Manipur ki lamjang makhada Thadou amasung Maitai community anigi marakta wakhal taminaba ama lakpa haukhre. Thadou amasung Maitai anigi marakta wakhal taminakhiba sina Manipur ki tongan ba district sing da leiriba Thadou miyamna Imphal phauduna sathoka sin tauba yare. Thadou miyamna thadou.com da yawriba portal asigi khuthangda register taunaba amuka hanna khanghalai. Adumapu hairiba khongthang asi Kuki ni haina sakdakleba miyosing amadi Kuki organization singi members singi oinade hairiba khongthang asida apply tawdana ba khanghalai. Kuki singi damakta di Thadou NP Manipur na makhal amatagi daita lauroi taseng na sakhanglaba Thadou miyamgi oinade makhoiba masak takpa amasung sumbra lanbra haina sek tawbagi process da makhoi ki tribe certificate ta Thadou hairiba si yana mayak seng na ina ba khanghalai. Mathau taba mateng amasung samamnaba lairiba sing adu koknabagi damakta Thadou NP Manipur gi office ta contact tawraknaba su khanghalai. Thadou hairiba tribe asi tongan ba ethnic group amane Thadou asi Kuki tribe tagi tongale amasung Kuki tribe ki saruk amanate maramaduna Kuki gi organization lanai musing natraga elected representative singna Thadou asi Kuki singda consent na ba appeal tawri haire. Joint tribe council gi shutdown handokre haire. Naga Taruk mafam khangdana leiriba sigi matang da Joint Tribe Council Manipur na ngarang dagi Jelarong area da kaukiba emergency shutdown adu ngasin medawaram pung manga dagi handokre atuba naga taru asi thadok taba tarabadi total shutdown jauna akan ba khongjang sing sangsin khigane haire. Nakala maromdana Joint Tribe Council gi shutdown na lengang pokpi da trucksani yankhai panduna leiri CRPF ki gari singsu saran khidre haire. KNP ni singlop singna Kangpokpi district ki lailon Wi-Fi kholdagi haukiba May 16 da fakhibadagi haujuk phawba mafam khangdana leiriba naga taru adu athubada tekta kaiduna thadorakadabani haina Joint Tribal Council Manipur na ngarangdagi Jelarong region singda kaukiba total shutdown na mapung oina Imphal jiribam lambi da sauna akaiba pikre banasina maram oiraga jiri lambi ge Jelarong region singda yamlaba miyamna lambi da tholaktuna Acharong sing thingre lambi gi mafam kya da uwa phaijin ba yauna nung singba paisinduna thamke lambi paringa sigi none district ki manung janba khongsang bazar da yamlaba protester singna uwa phaijinduna acharong sing thingba gi khongjang sangsilengai da CRPF ki kangbu amana lambi adu namduna lana ba honabada protester singa sauna unkanake loina protester singna ngamduna CRPF ki gari sing adu mamai leiduna halanke Thadou adu da pamdaba Thadou singdi thokiba leite lambi paringa sigi pongring rong area da su rongmai naga villager singna lambi thingbagi khongjang sangsin ke loina khongjang manung da lambi adu da lakiba CRPF yauna security force ki gari sing phawba sarhandana thamke haire. Total shutdown sina maram oiraga jiribam dagi Imphal tamna mal puraga lakpa loaded truck sing yauna petrol amasung LPG tanker punna chani yankhai lengang pokpi da panduna leiri masna maram oiraga gari gi miyoi singda khudongsa da bakya mayakna ba haure masagi mathakta jiribam da su security convoy leitabadagi petrol amasung LPG tanker yauna punna gari samaga humudra taret panduna leiri haire amarom da total shutdown asina maram oiraga Jelarong region da leiba karbar gi mafam pumba thonglona krai mahilo sang amata kana khidre haire. Kaisamthong High School gi chengbek taratare huran khre haire. Imphal West District ki manung sanba Kaisamthong High School dagi ngara ahinungyai matung ngasayo angan bada masakhangdaba miyoi singna school adugi gate ki so phakaiduna changaklaba matung school adugi mahiro singi midday meal gi chak pijanaba thamba chengbek taratare so phakaraga huran khre haire loinana huran ba khutpu aduna school asigi computer set ahum su hurana ba thorang tawram lai chengbek amana hundoktuna thamlam lai haire.
Manipur dagi Assam Rifles lawthokadabani su abrogate tawgadabani haina asang kasana phongdokre Manipur dagi Assam Rifles lawthokadabani Kuki ga sanariba su abrogation taw amade NRC update tawgadabani haina Native People's Committee Manipur gi convener asang kasana phongdokre ngasi Kangpokpi district ki manungchana leba Makhan village the Native People's Committee Manipur NPCM na senduna unified response habitim da pangthokiba Ahanba Native People's Convention ga marilena na waphamasi NPCM gi convener asang kasana phongdokibane conversation aduda retired IAS ke Timothy Zimik Manipur University ki Law Department gi HOD Dr. Y Premananda demographer Dr. R.K. Narendra amadi IGTU gi Assistant Professor Homen Thangzamna Resource Person oina saruk yakhe Jurist Abonmai amadi Assam Prenes na Moderator oikibaga loinana Sabungbam Bilendra amadi Miba Hungyona Reporter oina saruk yakhe Convention adu sing amadi tanggi CSO Marapai B Blessep amadi intellectual sing su saruk yakhe Asang kasana makha taraduna Manipur da mahausa gumna nungsi sanana leminaba lamdam ama oihansi harabadi mapalamdagi sangsilak leba extension aggression singna sathariba thawong singa se loisinba amadi lamdam masudagi Assam Rifles lokthokwa mathau tai Kuki singa sanariba su khudakta lokthokadabane convention ase Kangpokpi district ki Makhal village da pangthokiba sigi maramdi Kangpokpi district ase Naga ki lamni haibane Home Commissioner Naga ki mioi taruk thiba khangdana leire haina phongdorakpodo asoibane Naga tarodu miyam mamangda kidnap tawkibane fajin kiba Naga tarodu thadoktrabadi hena irang thorakane thadoraklabadi afaba oigani haike New York Indian Film Festival 2026 the Manipuri film bungna lemjaningai oiba mana ahum phangba ngamkhre haide Indo-American Art Council sinduna numit marini chumna pangthokiba New York Indian Film Festival 2026 da Manipuri cinema se international gi thakta sakhang bagaloinana Manipuri film bungna lemjaningai oiba mana ahum phangba ngamkhre haiba mana se festival sigi aroiba numit haukiba nomaijing numita yenthokibane Manipuri film bungda mapung oiba role laudiba khwaidagi angang oidiba Gugun Kipgena mahana film asida pikiba performance sing adubu sakhangduna Best Child Actor Award phangke filmmaker Lakshmi Priya Devina Best Director Trophy aduga mai paklaba bung film asigidama festival critics panel na Best Debut Film haina maming thon ke New York Indian Film Festival asida Indian Independent Film ge khangatlaba film kaya ama utke sahiasige oina leba asidagi khangatlaba feature film taramapan documentary film mari amasung short film kungatare utke film festival sida India ge tongan balon singda namba film taramanga mapung phana utkibasina regional cinema se global arena da hena pakthok chawthok pagi mami adu chawna tari festival asida khwaidigi mayek sena olibadi matau karamna local ge oiba story kaya ama national border lana international arena da babok singe puning mapung phana chingsinba ngamkhiba sine panbaya abdi Manipur film bung ase international South Asian Film Festival 2024 Canada Yankhaimanga suba International Film Festival of India taratare suba Asia Pacific Screen Award 2024 Australia Indian Film Festival of Melbourne 2025 amasung Homudraga Mapan Suba British Academy of Film Award lemjaningai oiraba manakya phangkhrabane Rajya Sabha Mikhal gi notice thokre Manipur ki Rajya Sabha ki amakhak leiba seat ki biennial election ga mari lenana Mikhal asigi returning officer na Mikhal gi damak notice thokre ngarang thokiba election notification adu da pallibu wafam de Council of State ki member ama khannaba Mikhal asi Manipur Legislative Assembly ki elected member singna vote thadaraga khangane Mikhal asida midep oigada banatraga mahaki proposer na returning officer natraga assistant returning officer L Dana Shamdagi midep se singlaw ya gane hare midep se sing Manipur Legislative Assembly Secretariat gi ayopung tarama thoidagi nungthul pung ahum phawwa Jun Nipan dagi thinthadana pisilakpa yagane hare midep se sing hariba matam amasung matam asida phangane midep se sing Jun mapan gi ayopung tarama thoida Manipur Legislative Assembly Secretariat scrutiny pangthokane midep se sing lokthopagi aroiba matam Jun tarama thoigi nungthul pung ahum da oigane Mikhal na Jun taranipan da ayopung mapan dagi nungthul pung mari phaw da thadana gane Manipur Legislative Assembly ki returning officer amasung
amasung secretary na thokiba atopa notification amana hai Manipur gi amakhakta ngaraba council of state ki member ase June 28 da matam loraga dabana masigi set ase mention ba mikhal pang thoknaba election commission na ayaba pirakpaga loinana Manipur legislative assembly secretariat ki banquet hall asida bot thadafam oina sijinaraga ne haide Nemcha kipgen ki deputy CM lokthok naba taksin kre state ki deputy chief minister Nemcha kipgen gi mathakta Naga lupsing na maral siraduna mahakpu pham asidagi lokthok naba laiba asugi president amasung prime minister da se Thadou na haijakre MNYO Manipur Naga Youth Organization amasung FNCC Fort Hills Naga Coordination Committee na Nemcha kipgen bo deputy chief minister dagi lokthok nabagi wakat cherol adu lebasigi president prime minister BJP ki national president RSS ki chief Manipur ki governor amasung state asigi chief minister da thake MNYO amasung FNCC na ngarang joint public rebuttal oina thokiba cherol aduna haike haukiba me kun gamanga da kanaguma kharna atamna sillang laga Nemcha kipgen bu deputy chief minister gi phamdagi lokthok pa yaro hana chatkiba toksinaba khongsar adu yamna ikainingai ni tasena khongsar adu Nemcha kipgen na atamna corruption tawriba lal hobobu saugatuna chathariba thawngsing amadi tribal affairs and health ki phansing bu lana seasonary ba kaya sipu kupsinana ba hona ba thawsil ne haina lawi asiguma thawngsing chathaduna su mahana tawriba aranba kaya asidi kupsin ba khak amloi kangpokpi de chatkiba khongsat aduna MNYO amasung FNCC na me kolumdoi da pisan kiba memorandum amasung ultimatum adubu BJP amasung central amadi state government po masak thianna ba tawba thawsil ne hairibadu yumpham yawdaba wafam ne tribal affairs and health ki portfolio asi khudak da Nemcha kipgen gi lokthoklaga chief minister natraga atopomatic sabo authority amada sinagada bane Nemcha kipgen bu khudak da deputy chief minister gi post asidagi lokthokada bane mahake amotpa politics ase miyamna loina khangarabane tribal development gi fundsing ase mahana tawge yauna Kuki na namna khundapa mafam khakta da oina thadare state asigi district Nepal asida lairiba Naga singna khundariba tribal gi mafam singda fundsing ase thadabagi wafam leite mahana tawriba maung asidi tasena kanglup naiba thawsil ne haina maral sire irang thokleba landamasta Nemcha kipgen gi imungi missing status na operate tawriba lup amaga sumari lenai haina maral sibaga loinana thokleba irang asibu loisanaba amaga ge wadi sanaduna nungsinana ba porakpogi mohota khaibung tana ba thawsil kya ama chatharakpa sina phuruk amaga gi marakta thajana da ba hangar hale kangpokpi da chatkiba rally adu saruk yakiba kharana nga kiba wafam sing adu tasengna sokhalaba tribal singna pukhalaki ba wafam sing asigi matangda ngangbugi mohota Nemcha kipgen gi maral bu kupsinna ba hona ke haina suphongdorake maramaduna MNYO amasung FNCC na khudaktagi makhal makha kya gi democratic oiba khongjang kya ama Naga taba mafam singda changsan ba hauragani masigi matungda tholakwa phapata law and order kairakpa political ge oiba phirep kya ama lakpa matamda punamak deputy chief minister Nemcha kipgen pugada bane haina serol aduna makha tare ruling party khaltagi SIR haina hanglakre Sagolban Assembly constituency ki polling station anida asengba booth level officer BLO ki mobile number haptana unauthorized oiba miyoi anigi mobile number hablam lay hojik chathariba SIR ase ruling party khaltagi tawba SIR haina Manipur Pradesh Congress Committee MPCC ki member amade hanagi minister Dr. Khwairakpam Lokena phongdokre arang Imphal ki BT road leba Congress baban da pangthokiba pawmi singa unabada ex minister Dr. Khwairakpam Lokena hai Manipur yauna state tarataruk amasung union territory ahumda election commission of India ki makhada special intensive revision SIR ki thabak May Kuntra dagi hauduna June Kungani-pan phawda chathagadaure asiguma tha ama chumna chathagadaure ba SIR gi thabak thoramasi Manipur da kaunon chumna pangthoraktaba thengnare census tawdringai da NRC tawgadabani habagi miyam gi kholausu leiri haina miyamna phongdoknakiba wafam pusiladuna mahana hai SIR gi thabak thoramda Congress party na support tawduna laklei hoji SIR gi form da BLO gi nataba phone number haplambagi thabak Imphal mayol da leiriba Sagolban AC da thoklei Sagolban AC ki polling station number 11/11
ꯑꯃꯁꯨꯡ 11/12ꯗ BLOꯅ enumeration form ꯌꯦꯟꯊꯣꯛꯅꯕꯒꯤ ꯊꯕꯛ ꯍꯧꯅꯕ BLAꯁꯤꯡꯅ BLOꯁꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯕꯗ BLOꯁꯤꯡꯅ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ACSꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯂꯕ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯚꯣꯠ ꯊꯥꯗꯔꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ SIRꯒꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ BLOꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯄꯥꯏꯔꯝꯕ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯕ ꯄꯣꯂꯤꯡꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯇꯣꯞꯄ ACꯗꯗꯤ ꯀꯔꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯂꯦꯁꯤꯌꯥꯗ ꯆꯍꯤ 13ꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕ ꯊꯤꯡꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯍꯣꯠꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯂꯦꯁꯤꯌꯥꯅ ꯉꯔꯥꯡꯗꯒꯤ ꯆꯍꯤ 13ꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯔꯨꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯇꯤꯛꯇꯣꯛ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯅ ꯌꯨꯖꯔ ꯃꯤꯂꯤꯌꯟ 9 ꯔꯣꯝ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯅ ꯆꯍꯤ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯆꯍꯤ 13ꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯦꯀꯥꯎꯟꯠꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯂꯦꯁꯤꯌꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯦꯟড ꯃꯜꯇꯤꯃꯦꯗꯤꯌꯥ ꯀꯝꯃꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯊꯪꯒꯤ ꯊꯥ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 13 ꯌꯧꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯁꯥꯒꯤ ꯐꯣꯇꯣ, ꯚꯤꯗꯤꯑꯣꯁꯤꯡ ꯌꯥꯎꯅ ꯗꯦꯇꯥ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠ ꯑꯗꯨ ꯄꯨꯔꯥ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯨꯜ ꯑꯁꯤ ꯉꯥꯛꯇꯕ ꯀꯝꯄꯦꯅꯤꯁꯤꯡ ꯔꯤꯡꯒꯤꯠ ꯃꯤꯂꯤꯌꯟ 10, $1 ꯃꯤꯂꯤꯌꯟ 2.5 ꯔꯣꯝ ꯐꯥꯏꯟ ꯇꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯥꯏꯟ ꯉꯥꯛꯇꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯅꯗꯤ ꯆꯩꯔꯥꯛ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯟꯇꯦꯟꯠꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯑꯇꯩ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯛꯄ ꯌꯥꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯍꯥꯏꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯁꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯏꯍꯥꯟ ꯍꯥꯟꯈꯤ꯫ ꯕ꯭ꯔꯥꯖꯤꯜ, ꯏꯟꯗꯣꯅꯦꯁꯤꯌꯥꯁꯨ ꯑꯊꯤꯡꯕ ꯊꯝꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯦꯟ, ꯐ꯭ꯔꯥꯟꯁ, ꯁ꯭ꯄꯦꯟ, ꯗꯦꯟꯃꯥꯔꯛ, ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯁꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯁꯥꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯦ꯫